China ki Wuhan dagi horakiba COVID-19 na malem sinbe tungna sandokiduna Manipur dasu mamangi sahi lising ani kungi March thada yauraki. Mamal yamlaba punsi kaya mangkre yamlaba punsi kaya mangkibaga loinana akiba panglaba disaster ama oiraktuna masibut thengnanaba honabada lengaksu mari lenaba singsu miyamsu hainingai leitana ware. Wana kana honaduna laijet asiki ahanba web ti thengnaba ngamkibagum tawki adubu COVID-19 ki second web asidadi lengaksu mari lenaba singsu amadi miyamsu hainingai leitana khudong sadaba amadi awaba phibam mayoknare. Pung kunmari ki manungda mi satruk positive oibata natana pung kunmari ki manungda mi kun sibasu yaukre. COVID-19 sandorakliba coronavirus ki anauba variant thing thorakpana maram oiduna second wave asiga hanaki ga khenaba lei haina RIMS ki deputy medical superintendent Dr. Sanjib na phungdokre. Handakti virus asina yamna thuna lungs pu mangtakhalle mangtakhan khraba matungda hospital yorokpana mangtakhraba adu phagat hanbada awaba oi. Laikidaba singi manungda ayambana comorbidity haibadi hypertension amasung diabetic patient oibaga loinana lungs ki TB na singba leiba yaurokpana shokilaba matungda layengbada awaba oi. Maramaduna yumda singna na leibagi mahutta hek singna rakpaga test tawthoklaga layengbana phai haibasi Dr. Sanjib na miyamda pikiba yamna madu oiba paujelni miyamna khangjinba chummi. Zenimsa COVID positive oiraba mayam layengba lakpadagi phamung kona dabana oxygen cylinder ama mangga kona na floor da tharaga leibagi video clip ama viral oikre. Dr. Sanjib na miyam da pikiba pauzelda hospital da lakpa matamda oxygen thajilaga lakpasu yawi haikiba amasu leire. Adunadi hospital da layengba yabagi thak yauraba myoising yumda leituna layengbagi thabaksing sathare haiba yare. Summi Yumda leiraga haibadi home isolation tawraga layengba yate haiba leite adubu oxygen saturation gi sang yamna nemthaduna oxygen thajin ba haibasi anabadu karisu tawde kabak sabak ngamdabani haiba yaroi Thangmaiban Assembly Constituency ki MLA Khomdram Joy ki sana media ta thamkiba wafam amada lenga ki committee amana yengsilaba matungda anabasing hospital da refer tawba matamda pung manga taruktagi nongma hena phawba lawba yawi haithi Adunadi home isolation tawduna layengbagi phibam amadi adumak idai leire. Manipur da COVID-19 hek yaurukpadagi hauna home isolation ki wafam asi lakhibani. Hospital da leiduna layengbadagi negative oiraba matamda discharge tawraga home isolation tawduna matam khara leibagi wafam chu lei. Tawsu tawnari. Mamang sahigi COVID-19 ki ahanba web da home isolation tawduna layengduna leibami leikidabagi tawdok thoki. Masana home isolation tawzagi haina tawkhibra haibadudi mari leinabasingna khangani miyoi kaya amanasu doctor na amadi authority na kaya yaningdrabasu home isolation tawraga layingduna leijagi haidabanate lakning liba wafamdi positive oiriba mi ama home isolation tawraga layengbada ningthina monitor tawba ngamgadawribra haibasini adunadi home isolation ki wafamasi positive oiriba miyoi singi oinadi khara hena kupna khanthaningai oiri Manipur ki yumlai kaidagi mawong asidadi home isolation tawduna layeng bahaibasida hainingai leitana khudong sadaba thokani miyoi kharagidi tonganba chakhum tonganba washroom leibaga loinana imungi mi amaga tona tinadana leibagi khudong chaba leiramba yai haibabu ayamba imung singdi masigi khudong chaba asi leite Handaki COVID-19 sandorakliba virus ki variant sing asidi hanadagi khara tonganba nungsita phawba sandopa ngambana imung manungki miyoi sing pulap positive oiba thengnarabani adu oirabadi khudong charoidaba yumsingdadi home isolation tawbada puning thoganingai oide state ki health and family welfare gi thabakchu puriba chief minister N Birena phibamasi khangbaga loinana numit kharanigi mamangda home isolation tawriba singi phibam yengsinaba amadi yumda leibada khudong charoidaba oirabadi community isolation center da thamnaba mari lenaba singda khanghankrabani phibamasidadi Manipur ki assembly constituency kharada hangdokhiba community isolation center masing hangathanba mathau tari Asigumba center sing asida doctor amadi nursing lengdana lehenbaga loinana positive oiraba sing kupna chenabasu mathau tai tasing na hairabada yumda isolation tawraga layengbagi mahutta asigumba center sing marang kaina hangdoktuna anaba sing yengba tai mathau taraklabadi thinthaba tawdana hospital yauduna layengbagi thabak lokhatba tai COVID-19 gi ahanba web lakpa matamduda ukrulda hospital dagi discharge tawraklaba negative oiraba miyoi sing mayumda isolation tawduna leibagi
mahutta community isolation center hangdoklaga maduda lehanki adunadi handaki second wave asidati home isolation gi wafam asi thadoklaga doctor amati nursing leiraba community isolation center da soidana lehannaba thabak lokhatpana phai covid care gi mahutta covid treatment oina chathanabasu hotnabachu mi